BJP leadership meeting na grassroots sing expansion tawbada khanaba meeting thumki haina Chief Minister Khemsan na phongdorake. Kanto sabal thaudoki matangda inquiry sathanaba Union MOS Ramdas Athawalena Amit Shah da sirol pisinkre. Sathariba economic block keda sida lengak na karisu tawba ngamdre haina kohar na maral sirakle. Sikkim gi Chief Minister Tanil Ningkhai from the Lakre, Niltara Sikre, Prime Minister na ex Gracia Pigini haina lauthokre. Nagaland sing Ningkhai ba amadi isaw ga sikiba migi masing mapal sukre miuli sing taret ka samri isaw sokhale. Khurumjari ISCOM MANIPURI ba meeting tabiri ba khwai purumakpu taram noksari hauji pau sandokna bizari. New Delhi da haukiba nongmaijing numita pangthokiba BJP leadership meeting na miyang ganakna na satminaduna lakadawriba assembly election singi mangoinana party structure ase grassroots singda akhanaba meeting thambada emphasis pikre hairi. BJP National President Nitin Navin, National General Secretary Organization BL Santosh amasung party sigi senior leaders singna saruk yakiba Central Leadership ki mifamaduda Chief Minister Yumnam Khemchan Singh susaruk yakhi. Mifamasiga mari lainana Chief Minister Khemchan na social media da share tawrakpa post amada pangthokiba BJP Central Leadership meeting aduda maruoina grassroots singda party sigi organizational network sing Pakthok Southok Handuna Miyanga Nakna Satminana Bahonabada, Akanaba Miding Tonkiba Galoinana, Kongtanga Sina Party Sina Apun Bagi Saktam Galoinana, Mapangal Kankat Handuna Miyangi Yaifanaba Madi, Nation Building, Mangzan Thana, Saksindabagi Pandam Singh Thamki Hairi. Amaromda Manipur State Kioina member Humpu Laiba Manipur Legislative Assembly gi Mikhal Ase, Mathang Sahigi Angan Basaruk Tapangthokpa Yana Laiba Maramna, Laingak Pairiba BJP gi Oinasu, election campaign sing sathaba hokre. Haukiba Irai Numita Thawal District ki Lilong Assembly Constituency da BJP gi Nongmagi Oiba Mandal Level Conference da Chief Minister Khemsan Amadi Party Sigi Legislature Singaloina na Senior Functionary Amusung Grassroots Workers Sing Saruk Yakhi. Thorum Aduda Chief Minister Khemsan na BJP gi Mapangal Kangkhat Handuna Local Level Singda Akhanaba Midyeng Thamli Amadi Lilong Constituency da Yamna Thuna Saukhat Thorangi Thabak Sing Paikhat Naba Lengak na Khotnari Haina Phongdokhiba Laikre. Sigi Tara Mathoida Sekmai Assembly Constituency gi Manung Sanba Kanto Sabalda Kuki Singna Haurakhiba Irangda Maitegi Yum Taruk Mai Thadok Lamba Thodok Adugi Matangda Inquiry Sathabiu Haina Social Justice and Empowerment gi Union Minister of State Ramdas B Athawalena Union Home Minister Amit Shah da Aibaserol Pisinkre Union Minister gi Maikai degi Pisinkhiba Serol aduda Thodok ase security force deploy tawduna leiba mafamdagi yamna Nakpa mafamama da thokibani aduga mafamaduda security singsu lairibani hariba thodok asida karigumba security force laina tumin yenglaga makhoi gi asoibadagi thokhan khiba thodok la haibadu marik sumba amasung asan mirai naidaba inquiry amasathaduna senaba personnel singi mathakta akanba action lokhatlu haina mayak sengna palli Kukizo Singna Kundariba District Amadi Khul Singh Fauduna Satliba State Amasung National Highway Singda Kuki Singda Sana Thaknaba Hidak Langthak Amadi Atai Essential Items Sing Puba Gari Sing Lambi Sing Asida Economic Blockade Sathaduna Kukijo Singa
awaba amadi khudongsadaba kaya piriba asida Manipur government asina karishu tawba ngamdana lairi haina kuki Organization for Human Rights Trust kohar na maral sirakli kohar na thadorokpa serol asida kuki jo community singi pochai puthok pusin tawriba root sing asida United Naga Council UNC na blockade sathariba asida state asigi home minister na tumin na leishinduna khangsin usinadaba gum lairiba se condemn tawi hairaduna sathariba blockade asina kuki sing na khundariba mafam singda essential commodities sing maru oina sana thaknaba thau hidak langthak sing ningthina pushilakpa ngamdre pochai sing watselakpana mamal sing su tangkhalakle hairi hauzik lairiba fibam asida khwaidagi sokhalibasi angang ahal oiraba sing amadi relief camp sing da lairiba IDP sing ni hairi Indian Constitution ke article kunmathoi palladuna kohar na hai article asida right to life ki guarantee piba maramna economic blockade tawba asi chairak piba yai amadi Supreme Court na su public highway sing da athingba piroidabani haiba laikhre maram asina highway asida athingba laitana Sizinahan Bahabasi government asigi responsibility ni hairi chathari by economic blockade asi hauzik state asigi yenaningai oiba issue amu oirakle hairaduna competing groups singna maral sizinduna transport route singda essential supply tobada ayetpa piriba sing government asina solution purakna bohonagadabani amadi lambi sing asida law and order sing ningthina thamduna essential goods sing puthok pusin tawwa matamda ayetpa laitana yahangadabani hairi Sikkim ge Namsi district ta paikhatliba NHPC Dista Stage 6 hydroelectric project ta tunnel ningkhaibada gi mafam asida thabak suba mioi tara sina fangkhrabagi matung ngasi Sikkim gi Chief Minister Prem Singh Tamang mari leinaba official single loinana tunnel ningkhai fam da chatuna yangsin khre mi thibagi thabak se kanba muongda paikhat khre nakalamarom da Sikkim gi Governor Om Prakash Mathur su tunnel ningkhariba mafam asida laktuna mi kanbagi thabak sing yangsin khibaga loinana thaudok aduda laikhitraba singi imung manungda awaba phongdokkhre panba yai Sikkim gi Namchi district ta paikhaliba NHPC Dista Stage 6 hydroelectric project asigi tunnel lamada ngarang khanghaudana methane gas pokhaiduna tunnel asi ningkhairakpadagi mafam aduda thabak suba mioi taret khudakta laikhidabani thaudok asi nauna semliba tunnel asigi manungda kilometer amaga makhairom chatlaga laiba mafam da thokhibani methane gas pokhairakpa asina maram oiraga tunnel asigi manungda landslide thokhi hairi tunnel manungda pokhaibagi thodok thokraba matung tunnel asida thabak tawriba sing tunnel asidagi janthok narakhi aduga yamdrabada mioi kunmanga rom tunnel manung asida trap tawduna laikhibani hairi hauji fawda rescue workers singna tunnel asidagi mioi taragi asiba haksang sing zolunge samardungda laiba ningkhai khraba Adit 3 tunnel dagi fangbangam khi hairi ningkhairaba tunnel singi mafam sing the National Disaster Response Force NDRF State Disaster Response Force SDRF Sikkim State Disaster Management Authority SSDMA District Administration Sikkim Police Fire Emergency Services Medical Team amasung local volunteers singna akanba mongda rescue operation sing sathari hairi jeragasida Prime Minister Narendra Modi na thaudo adu da laikhidraba singi mafamda condolence tawraduna imung manunggi awabada saruk yari hairi Prime Minister na makhata na thaudo adu da laikhidraba singda Prime Minister's National Relief Fund PMNRF tagi lupa lakh ani ex gratia oina piragani aduga asokpa singdana lupa lising yankhai gi sel gi tengbang sing piragani haina laukthokre Haukiba numit kharani asida kanba nong subana maram oiraga Nagaland gi Mon district ta flash flood amasung sing ningkhaibagi thaudokta sing leibakna nansin khiba mioi manga fangbang ngam khibaga loinana puna thaudok asida laikhidraba migi masing mapan sukre aduga mioi mari gi haksang khause fawa thiba khangdana lei haina Nagaland State Disaster Management Authority NSDMA na ngasi ayuk phongdorakle akanba nong subadagi yamna sauna sing ningkhaiba thokiba mafam singda authorities singna rescue operation sing pak sana sathaba leptri hairi serasigi disaster management authorities singna pirakpa preliminary report singi matungina Nagaland state ki oina kanna chukhiba nong asina maram oraga flash flood amasung sing ningkhaiba gi thodok sing aduna serasigi myoili sing tare chatruk ni furom sokhalle masigi manungda serasigi Mon district asi
asida mioi mapan siduna khwaidagi sathina sokhanba district ama oiri aduga mon town gi santham ward ta mioi manga sikhi haina report asina phongdorakle amarumda nini morada mioi mari flash flood thoktuna senthakhiba sing asoi angam yaudana kanba ngamkhre hairi makoi singi marakta mioi ama fracture thoki aduga mioi ahum adudi minor injury Nangki Hairi, State Astig Disaster Authority ki preliminary assessment singda State Astig District Taragi Khul Marifudra go Humdoida Akanba Nong Subana Maram Oiraga Flash Flood Amasung Sing Ninkhaiba Thodok Sing da Yum Humpuga Mari Akai Atoi Thokre Makhatana Yung Kai Akai Atoi Thokpagi Masing Hengalapa Yana Lairi Hairi Nagaland the Thokiba disaster aduda livestock sing the Su Chauna Sokali Hairi disaster aduda Yamdrabada Sasan Marifu Humdoi Shikre Ama Masigi manungda sandang taramanga san iroi tara humdoi amasung ok yankai humdoi sikre hairi sing ninkhai bagi thodok sing asida Samator district asida jing ninkhai bana maram oiraga district asigi khul taru ki mioi lising taret rom hen sohale twen sangi oina khul tara ni thoi gi mioi chaniga ama amasung Zunhe Bota district ki kuntra gi mioi kun tarukta chauna asok apan nangkhre hairi Amaromda Nagaland government na thokiba disaster aduda laikhidraba mioi singda lupa lakh mari ex gracia oina amadi asokpa singdana lupa lesing humpudra gamari pirgani hai Nagaland Chief Minister nephew Rionath lauthokiba galoina Chief Minister na flash flood amasung landslide thokliba mafam singda satuna mafam adugi hojik oiba film sing yengsin khre Makhataba pau pizza dringeda attend break amatang lauzari Ayek apan ana ayek jamam nabalaitaba nungayai faba punsi amagidamak Mahaguru Spirituality Astronumerologist Reiki Grandmaster Lamafera Grandmaster Tarot Card Reader Acharya Lilu Haudizamga consult winning basingna ngasidagi hauraga July 13 fauba offline consultation amadi August amadagi hauraga online consultation gi registration tobiba yagani hen akupa marol gidamak contact number 9667619777 Natraga Office Address Infinite Intuitions Energy Institute Private Limited Kagwa Office Opposite Kagwa Police Station da Tanabiyu Amukana taramnok sari makhataba pau Haukiba numit kharani asida nongleptana suba maramna Manipur gi yamna maru oiriba National Highway Kuntrat Taret Imphal Silchar lambi asigi mafam kiyada singninkhai bagi thodok sing thoktuna Highway sida pochai pusilakpa gari chamnga rom hena lambida panduna leire hairi Ziribam Pauraga Imphal amasung Silchar samna haliba yamna maru oiba National Highway sing asi None amasung Tamenglong district ki mafam kyada singning khaibana maram oiraga amadi nong kan suba maramna landslide amasung mudslide sing thoktuna gari sing satpa yadana leirakhiba ngasiga thana numi humni sujilakle hairi singning khaiduna yamna soksinduna leiriba lambi asigi mafam sing adudi Awangkhul part 1 amasung Awangkhul part 2 dani hairi hairiba mafam sing asida leinang amadi sing leibak sing yamna thanna sorok mathakta tungsinduna laikhibadagi mafam asida gari sing lan bayadana leirakibani hojik mafam asigi naketa lambida masing yamlaba gari sing panduna leiri hairi gari sing adugi manungda jiribam lomdagi pochai amadi petroleum sing puba truck amasung tanker sing yauri hairi hojik oiba Imphal Silchar highway asigi phibam sing yenglaga authority na gari singi piramba security squad sing matam kharagi oina lokthokhibaga loinana lambi stam yamna lambi asining thina semduna gari chatpa yadriba fawba Chattanaba Kanghalakle National Highway Kuntrat Taret Imphal Jiribam Lambi Asida Gari Chatpa Yadana Lairiba Asina Manipur gi transport amasung supply situation da sauna khudong sadaba mayoknari maramde hoje irang asina maram oiraga amadi sathariba economic blockade sing asina National Highway 2 Imphal Dimapur Lambi da alternative oina chatkadaba adusu chatpa yadana leire amaromda National Highway Kuntrat Taret Imphal Jiribam Lambi gi ching ningkhaiduna lambi chatpa yadana leiriba mafam sing asida National Highways and Infrastructure Development Corporation Limited, NSIDCL Security Agency Singamasung Road Construction Firm ABCI Singi official sing na yangsin kibagaloina excavator singamasung dumper truck sing sizina duna lambi semegi thabak paikhat pa hokre amadi official singasina lambi asigi nauna ching ninkhairak pa yaba mafam sing da chatuna mari leinaba worker amadi equipment sing thamduna mikup nahum sing na lehan khre hairi
Yumlonariba Nagaland State ki Noklak District laiba surung amasung rock shelter singda chahi lising ahunga chawngarongi mamangda prehistoric human habitation haibadi mi khunda leitarambagi khudam sing archaeologist team amana ikui kuidana phangba ngamkhibaga loinana state asigi manglam chatki thokhiba puwari sing nawhauna na puthokpa ngamkhre hairi khudam sangdam sing asi Chahi asigi March thada Department of History and Archaeology Nagaland University amasung the Department of Art and Culture Government of Nagaland na punna khusamna duna sinkhiba preliminary archaeological expedition singda phangba ngamkhibani hairi research team adu Professor Tiatosi Jamir naluchingduna Dr. Heme Lamthayu Dr. Lima Sanen Longkumer Archaeological Research Officer Khumeng T Robinson Huidrom amasung Delhi University ki Victoria Leri Singh saruk yakhi hairi sathakiba expedition aduda Chifur Village Council na chawna mateng pangduna research team aduda Chifuraria leiba limestone gi loiroiba chingmai singda kupna exploration tawba matamda surung manga amadi rock shelter mari masak khangba ngamkhi haiba surung amasung rock shelter sing ase mamangda archaeologically oina investigation tawba laikhidri hairi awangba altitude ki mafam singda chathakhiba excavation sing aduda prehistoric oiba artifact sing haibadi thainagi polam sing maruoina court mark pottery masak naina yekpa safu sing ground stone tool sing nungna saba leibak tawna bakhulai sing heart features sing carbonized cereal remains sing foxtail millet setaria italic amasung job steers quack species sing galoinana sasan singi arem apa sing fangbangam khi hairi research asida fanglakhiba polam sing asina matau karamna reason asida prehistoric human sing na khundaram bagi punsi mahingi matangda maru oiba evidence sing uthokpa ngamli haina phongdorakle expedition asida fangkiba leiloka rock shelter masung katsoka surung sing karamba matamdagi leirakhiba haiba khangdoknaba Florida USA da leiba beta analytic laboratory da accelerator mass spectrometry AMS season aduna yengba matamda leiloka rock shelter asi chawrakna chahi listing ahumga chawngarongi mamangdagi leirakhibani haina khangba ngamkhibaga loinana katsoka surung asina chahi listing amarongi mamangdagi leirakhibani haiba khangba ngamkhi hairi findings sing asi results sing asina takpade hairiba surung leiriba mafam ase prehistoric tagi hauraga historic ki matam phawba khundaramba mioi sing aduna sizin aduna lakhibani haina takpani hairi hiramasiga mari leinana researcher singna phongtoropagi matungina anawa finding asina northeast India gi ancient human migration gi maru oiba corridor ama oiduna lakle haina takpani the Naga Hills Ophiolite belt amasung Naga metamorphic complex asigi akoibda leiriba India amasung Myanmar ga tainabada leiriba chingi mafam sing asida prehistoric human movement early agriculture ceramic technology toolmaking traditions sing burial practice sing amasung cultural evolution singi archaeological potential sing marangkaina leiri haiba takli hairi anauba discovery sing asina Nagaland ki archaeological records sing enriched tawduna makhatana surung sing the scientific excavation tawbada hena pangba ngamlagani hairi masiga loinana research adu da fanglekhiba artifacts sing asi Department of Art and Culture State Museum amasung Nagaland University na khusamdaduna sahi si October thada public exhibition tawduna karam tawna yamna ngalingai matamda miusingna Naga Hills sing da chahi listing kayagi mamangda khundarami haibadu uthokna bohonagani hairi Manipur Police amasung Central Security Force singna Ukhrul District ta sathakiba joint operation da militant singna saduna thamlamba bunker sing thugai khibaga loinana khusuk khulai sing phagat khre amasung Indo-Myanmar border da ain na thingkraba lalholup KYKL ki cadre ahum fare hairi official ki oiba pau amagi matungina police amasung Central Security Force ki apunba team amana Ukhrul District ki thawai kuki khulda sathakiba search operation da militant singna saduna thamlama bunker ani thugai khibaga loinana mafam adudagi single barrel rifle ani nongmai maru tara ammunition waist belt ama magazine ga loinana pistol ama fagat pangam khre hairi amoromda security force singna Sandel district ki Sakpi Karong police station ki manung sanba Indo-Myanmar border pillar number 50 gi maya da chathakiba search operation da aina thingkraba lalhaulo KYKL gi cadre singni haiba sub style lance corporal
Haikrujam Builder Chahi Kunchakataru Khongzom Tengol Lekai Thobal District Self-Style Lens Corporal Lanchenba Sarma alias Puremba alias Kongam Chahi Kunmari Kaibi Kulen Mayai Lekai Imphal East District Amasung Self-Style Lens Corporal Khoirampam Raishan alias Rangu alias Sauba alias Janet Chahi Kuntramari Awang Sekmai Mayai Lekai Imphal West District Hariba Myoyoma Sifa Wangam Kre Hari Makatana Security Force Singna Hingang Police Station Gi Manung Sanba Kairang Paumai Colony da Sathakiba Operation Amada Aina Thinkraba Lalholop UNLFP Gi Kedrini Haiba Tayanzam Neris Singh Atopa Maming Pibarel Sahi Kuntaruk Singjamai Thongam Lekai Imphal West District Hariba Myoy Sifa Wangam Khibagaloina Mangondagi 4-wheeler Toyota Urban Cruiser Ma Fagat Pangam Kre Hari Nakalamaromda Manipur Police Samsung Delhi Police ke punbati maman haukiba pungkun Maria Sida Ukhrul District ta Paksana Sathakiba search operation singda Huran kiba Toyota Fortuner gari ahum mamadi Kia Seltos ama fagat pangam kre hairi Phagalaba gari singasi Huran kibaga mari leinana police ta FIR register tawrakiba case singa mari leinaba ngaktani hairi Tamenglong District ki Nungba ST Assembly Constituency ki manung Hanjinba Guangluang Part 3 Nunglaiban da Laiba Khunja Singh amata ngairaba mafam asida cheliba turel gi mathakta saba thongama nongkan chubadagi turel asigi imai hengalaktuna akanba turel gi ichelna ngarang thong asi chenthakibadagi Khunja Singh maruoina mahai tamba chaliba khul asigi angang singda chauna khudong sada mayoknare hairi Khunja Singh na phongdorobagi matungina isingi iraina Senthakiba khul asigi thong asi yamna maruoina launa ba thong amani khul asi yauna atai khul singda pojai amadi hidak langthak amadi essential gi oiba polam sing thong asi landuna pushiliba ngaktani hojikti thong asi senthakiba na maram oiraga Khunja Singh atai mafam da chatpa amadi athukai gi thabak sing lakpada Turel gi ichel marakta turel asida kumduna chatpata bani hairi masigi mathakta yamna khudong thiningai oiribadi khul asigi angang oiriba mahiroi singa school ka ba chatpa matamda turel asi lana bohona bada makhoi makhoi gi parents singi support yaudrabadi chatpa ngamdana leiri hairi thong asigi iraina senthaki badagi mafam asigi Khunja Singh na mayok nariba khudong sada ba sing yengbiduna lenga ki mari leina ba singna mafam asida anawa thong athuba matamda sabina ba pokning chingsilakli Khunja Singh da environmental amasung climate issues ningi mapungfaba awareness pi nabagi pandamda environment and climate activist Jojo Robertson na satharakpa campaign gi sarukama oina Kamjong district ki Asang Khulenda paktak nana Osara Singh thabagi drive ama sathakre Khunja Singh na saruk yaduna paktak nana Osara Singh thabagi drive adu numit chuppa pangthoklaba matung khul aseda Khunja Singh gi oiba environmental awareness campaign ama supangthokhi Campaign adu the activist Jojo Robertson na khulasi da Kamjong Forest Division ki makhada Kasom Khulen Range Officer da Ujara Samri Rompiratuna Thakiba asigi mathakta ahenba Ujara Singh Khunja Singh da makhatana pirakhigani hairi khunasida akanba nungju marakta Ujara Singh thabagi drive aduda khul asigi headman Chuima Tai Rangui amasung local pastor Lesing Sanglai Singh susaruk yakhi Drive asiga mari leinana Jojo Robertson na phongdorokpada Asang Khulen gi Khunja Singh na khul asida leiriba local flora amasung fauna conservation tawningbagi wakhalol fauriba asida thakatpa phongdokpaga loinana Khunja Singh asi Ujara Singh nauna thanabagi mafam sing hena khandoktuna thamlamba thengnaba asi yamna laibak phabani
Hauzik lamdam asida uwa thaduna forest resource sing maram stana sizinaba medicinal plant amasung mahi jaba yaba uchara sing thabana lamlaki sa ujek amadi ecosystem sing ase masamu fana thamba soidana ngamgani haiki Haukiba numit kharani asida nongleptana churakhibadagi Nambol Turelgi Kongkham Mamanglai Kaida Turelgi Longnambal Kaibadagi Maikai Adongi Miyam Ising Isawi Awawa Kaya Mayok Nade Turel Torban Kairiba Mafam Sing District Administration Bisnupur Water Resources Department Police Indian Red Cross Society Bisnupur District Branch ke volunteers sing amadi lamdam Adongi Miyam na Turel Torban Kairiba Mafam Mensin bagi thabak sathaki khanghaudana Nambol Kongkham Mamanglai Kai mapada Turel Torban fit tara muk sangna kai khiba duna maram oiraga Kongkham Mamanglai Kai gi yum tara muk ising thumjin batana tana ngayok farm amadi lofam kaya ising thumjin basu yauri hairi loisilak padamaru eba pamu kana pizari meeting na grassroots sing expansion tobada akhanaba meeting thamki haina Chief Minister Kemsana phongtorakle Kanto Sabal Thodoki Patanga inquiry Chathanaba Union MOS Ramdas Athawalena and Shahada Chero Pisinkre Chathariba economic blockade asida lengak na karishu tawba ngamdre haina koharna maral sirakle Sikkim ki Chief Minister Daniel Ningkhai from the Lakre Nyoitara Sikre Prime Minister na ex Gracia Pigani haina lawphokre Nagaland na Chingning Khaiba amadi Zau da Sikiba mi masing mapan sukre myo yising tayat samri Zau sokale Hausifaubagi ISCOM News na pijaba Manipuri pau matang asid loijere miding tabiri basing bamu kana khurumjari